अहानबदा मरैब पाउसिंग पिजरे मियोइबदी महौसा याउदना हिंबा ngамde महौसादी मियोइबी याउद्रबसु हिंबा ngami हाइबसे अखोइ पुना खंगमिनसि हाइना चीफ मिनिस्टर ऑफ द फोंदोखरे डेंगी की केस मणिपुर माथोई थेंगनरे लैना असे पाक्सना संदोरक्तनबा होनबदा यामपुना सरुक यामिनबा मथौ ताइ हाइना हेल्थ मिनिस्टर डॉक्टर सापम रंजन अपील तौरले इम्फाल याइपोक लंबी समजिंदबगी मतांगदा मरी लेनब अथॉरिटी अमसों कॉन्ट्रैक्टर वाफम अमता थलक्तब मरमना इलेक्ट्रिसिटी अमसों वाटर सप्लाई थिंगबरी खोंजंग चंसिन हौख्रे हाइदे था असिगी कुनमापन फाउगी मनुंगदा हाउसिंग बोर्ड असेंबली सेक्रेटरी ओइरिबा मियोइ असि लौथोकनगा अनौबा टीचिंग प्रोफेशन के बैकग्राउंड लेबा मियोइ अमा हापियो हाइना जॉइंट स्टूडेंट्स कोऑर्डिनेशन कमिटी JSCC ना लेंगाक्ता तक्सिलकली अमदे इरांग असिना मरम ओइरगा लौ पानबा ngamkhidraba lawfamsingi pifam thokpa compensation gi senfam athuba matamda pirakani haina chief minister nongthamam biren thajaba pirakli haide Krimzare. Times of Manipur Pizaba, Namilang Pau Million Type Namapu, Deputy Sendam Taram Chene, House of Pau Sandom Pizare. Mioi Bade, Mahusa Yautana Himbangam Day, Mahusa de Mioi Yautrabasu, Himbangami Hibase, I quite Puna, Kangin Minasi, Haina, Manipuri Chief Minister Notoma Birena Fondo Cray. Wafam Ase, Humfutara Manga Subaban, Hosok Kamari Laina, Forest Departmental Senjura, Infalis District, Lamlagi, Jingfu Sabi, Lion Bichung the Panto Kiba, Ujara Tabagi Toron the Mahana Fondo Kibane. Ek per market nam high team the Panto Kiba Thoram Aduga Mari Laidera, Chief Minister Nongtoma Birena High, Malem Asida Imadagi Henba Kanasulite, Imagi Nushiba Asida Yufam Oidaga, Malem Ima Asibusu, Aikoi Nusiba Tamse, Mioiba Aikoina, Umang Wamong Parks and a Kotopa Asina Naside, Mahosagi Kalkaita Tuna global warming amate, Ate Atopa Mahosagi Awate Tinkaya Amamayunde, Pumnamak Ase Aikoi Mioibana, Tohan Jabani Hibela Hymen Topoi. Malingi oina hongzlakli ba aying asa nongju nungsagi fibam ase aikoi kalhongsi hairabdi uwa marang kaina thaba amade umang wamung kokthokpa thingba natana atopa lambi leite miyoiba aikoina malem asida hingbada mahausaga lapthoknaba yaroi haibase khangjinminase ngasi pangthokliba ujara thabagi thawram ase maru oina imagi mingda ujara amam aikoi puna thase haibagi wakhalon aduda pangthokpani aikoina aikogi imanu sibagom imagi mingda thariba upambi ase hinghanna bahona minase ngasi ujara ama tharabasu ujara adu hinghanba ngamtrabadi tharubagi kanaba leite maram aduna aina thariba ujara adu mapung marai fadriba phawba kopna yengsinbiba mathau tai malengi oina aying asa nongju nungsagi fibam ase yam chawra kaitharakle malengi mafam kaya da ka hena sabadagi biyoi kaya heat stroke tawduna sinade matam amada malem ase asumna toramba nate adubu miyoiba aikhoigi chakot khongjelda aikoina mahausagi khal thugai rubana ngaside aikoi awaba kaya ase mai unaribane miyoiba aikoina hingbada khwaidagi maru oiba ase nungshitni nungsit ase upal wapal dagi puthorakpani maram aduda aikoi miyoibana sor honbada nungsit marang kaina fangnaba upambi sing aikoini yokhatpa mathau tai aigi ngaihaki apam amadi mathau tabadi yumfam oiraga uwa yanba lepnase ngasi dagi hoduna aikoi puna mafam singda paksana u thawa rase tungi mirolgi damak khongchat kai daba mahausa ama thamse haina magna makha chana phongdokhe hingmada koi kari changi sor honba oxygen changi oxygen je kanana pige ba tusida holiba usidagi thoe oxygen akoi hingmada sangba ado moi hingmada di akoi changde 우시마 좀 마톰데 힘만 마톰데 에코이 상데 마톰데 마호를 내리시 세바도 모이네 아도 마호를 내리시네 봐 아도네 내나 해봐 we need nature to survive but nature doesn't need us nature ने देखो इधर काली किए बा
Noi lay gara lay ro tin kang lay ro moi tin lin lay ro o ka samu lay ro. But we human being need the nature, trees. Why? Hingna na. Sigi poche lay minasi. Ngasigi thoram aduda saruk yakhiba Forest Environment and Climate Change Minister T.S. Bishwajana hai Malem asida van mohotsab kari maramgi pangthoklibano haibase mipum khudingmakna khangminaba mathau tai kaitharak mahausa ge khal asina ngasidi aikhoi bioibada chawna chaithing pide matam amada aying asa nongju dungsa asumna tawrde matam amada leiramba umong wamong sing adu ngasidi ungkok kokre Jurel gi maruda ising tungshin ba ngamdabana maram oiraga jurel singi ising imai hanadagi yamna handarakle Karigumba matamdana nong khara hek chubada ising ichang wayoknare kaitharakliba mahausa ge khal ase kansi hairabade aikhoi umang kokthokpa toktuna upambi paksana thaba mathau tai ngasi pangthokliba airpair ma ki nam ase yamnamak maru oiba Prime Minister Narendra Modi khongthang amane mission ase gi manungchana India pumbada uchara crore chamaga nimfu thanaba pandam thabde Manipur gi oinasu September tha fawgi manungda uchara lakunthra thanaba pandam thabde Maram aduna Manipur lairiba miyamna September tha ase fawbada imagi mingda upambi sing paksana thabiduna PM Narendra Modi gi khongthang asida saruk yamina si haina mahakna makha takhi Prime Minister na huduk kiwa apagi theme haibadi ek pair maa ke naam hana haiba hindi dana apagi ek podha maa ke naam hana haibi ba adugi lariba sigi apagi si mafam basida su apagi na mafam apagi huduk po oina hariba project si amna sauna apagi lariba state ki NTR nopen corner khudimakta apagi mipung khudibangna thangadabani maramdi Bharat ki Prime Minister na ngasi apagi thagadariba sapling masing si samagani aqua crore samagani phuni machama crore samagani phur chika dagi difference lawri no hamu tam da Bharat leriba miyo chi crore samagani phuni dugi lem pising makhada ko honorable civilization su apagi magi wakhalonda Manipur da leriba mai pung khudi maksi magi mama leni magi loi manging jaba tuga khoi bu imana yokpi pa thapi pa tuga khoi punam sing chi bu ning changa ga khoi Manipur da leriba punam sing chi mi pung khudi mangna upambi amom imagi mamingda hasi Ngasigi thoram aduka mari lainana Manipur gi Chief Minister Nongthomam Biren Luchingduna Forest Environment and Climate Change Minister T.S. Bishwajit Social Welfare Minister Haikam Dingo Moirang Assembly Constituency gi MLA Thongam Santi Mayang Imphal Assembly Constituency gi MLA K Robindro Lamlai Assembly Constituency gi MLA Khongban Tabam Ibuncha Langthabal Assembly Constituency gi MLA Karam Shyam Hill Area Committee ki Chairman su Oidibat Mumbai Assembly Constituency ki MLA Dingangnum Kangmai Andro Assembly Constituency ki MLA Thongnaudam Syam Kumar Kumbi Assembly Constituency ki MLA S Premchandra Amate Wangkai Assembly Constituency ki MLA T.S. Arun Kumar Nam Jingfu Sabi Lairem Bichingda Ujara Kaya Thake Chahi asigi oina ngasi fawbada dengue ki case marifu mathoi thingde Laina ase ka hena sandoraktanaba honabada miyam punna saruk yaminaba mathau tai haina Manipur lenga ki Health Minister Dr. Sapam Ranjana apil tarukle Hiramasi ki matang ngasi level part leba Director of Health Services ki office ta pangthokpa pawgi mifam da wafam ase fawdoklatuna Minister Dr. Sapam Ranjana hai dengue control tawba haibase Health Department khakta ngamdaba maramna leriba department sing mateng pangnaduna khongthang kaya lokhatli Masida maru oina asa worker sing koina chatuna source reduction ki thabak leptana paikatli Masida Social Welfare Department ki makhada leiba Anganwadi workers sing su awareness program pangthokpa amade source reduction ki thabakta mateng pangnaba paw fawnaba leide chahi asigi oina dengue case khwaidagi yamna thengnadiba district singdi Imphal West da kun mapan Imphal East da kun Thobal da taragundoi Bisnupur da mapan Kakching da manga Chandel da ahum amade Urkhul amasung Kangpopi district da amamne Haudik fawbagi oina leriba dengue ki case ase mamang chehiga yengnarurabade khara nemle dengue laina gi maru oiba horafamde tungaga leiba ising dakine hauzik asi nongjutha oiba maramna ising tungaga lehoba mafam amade ising hapa makum khumdaba patra sing ase kangi marum kofam oiraki maram aduna akoibagi fibam lu nana thamba amade ising hapa patra gari makai makum khumjinbiyo loinana yumgi akoibada ising tungaga thamdana bonase Hairiba sing ase miyamna tawda yadraba thongdang amani khallaga pangthopa jungbane dengue lakshinaba honabada miyam amade community gi achoba thongdang lei matang asida department gi maikai dagi su awareness program yauna laukhatpa yaba khongthang pumnabak laukhalakli masida miyamna amu mateng pangbirabadi leina asi lakshinbada mai pakadi haina minister Sapam Ranjana makha chana phundukhe
ngasi pangthokhiba pawgi mifam aduda Health Services ki Director Dr. Osana Hanbi, State Health Mission Director Dr. M. Dines amadi State Malaria Officer Dr. S. Kumar su saruk yakhi. अखोइना dengue control तौनना बैद मक्ता कोई our fight against dengue सिगिजे health department खक्तना अखोइदा थोपंग मोय ख्वाइदिगे मरु ओइना अखोइ interdepartmental coordination अखोइ तौजरी interdepartmental coordination सि खक्तना तबिदा अखोइगी community participation अमा याम मथौ ताइ अखोइगी community दुगा मियो individual पुमनमक अखोइ सिगिजिदा आशास सिंग अखोइ चतुना दुम अखोइगी source reduction आइना इसिंग अखोइगी तुंगगा लैबा जगाजिंग dengue गी अखोइगी सिगी कांगजी मरुम नत्र मचा पोखफम जिंगजे अखोइ हिदोगा के कांग यारिङै पोक्तना बैदा मत अखोइ होनजे Imphal Yairipok Lambi Samjindabagi Matangda Mari Lainaba Authority Amazon Contractor na Wafam Amatta Thamlaktaba Maramna Electricity Amazon Water Supply Thingbagi Kongjang Tangsinba Hokri Haide Electricity Amazon Water Supply Thingzinba Asigi Mahoinana Ngase Kongba Thongkongda Leiba Oriental Leveler Association Olagi Sanglen da Pangthokpa Pawgimi from Amada All Kongba Red United Clubs Organization Akrukogi Co-Convener Seram Surjina Hai Pibam Soklaba Imphal Yairipok Lambi Samjin Binaba Haukiba Tang Taraga Mapangi Ahing Dongyangdagi Akrukona Lambi Thingbagi Kongjang Tangsinba Haukibane Kongjang Tangsinba Numit Marini Shuraba Fawbat Lengaki Mari Lainaba Department Amasong Contractor na Positive Oiba Response Amata Pirakpalitri Masida Maram Oidaga Kongba Substation na Electric Piriba Line Sing Amade Ilbung Water Supply Thingzilagane Akrukona Rawat Liba Kongtang Asi Fawbada Tabi Daba Thoglabade Ngasi Ahing Dongyangdagi Hena Kanba Kongjang Oina School College Yauna Essential Service Pum the Mug Thingzinaba Wadip Laude Adumapu Media Person Ana Ayek Amade Misi Minaga Mari Lainaba Singli Komtokane Akrukona Rawat Liba Firep Asiga Iroinana Hayang Ayupung Traga Matui Taba Matamda Mari Lainaba Department Official Contractor Amade Akrukogi Unit Sing Oiriba Club Kuntaru Amazon Baira Paibiki Lof Nimpuga Mangaga Luinana Olagi Sanglen Mifam Amapantokane Haiba Mifam Asida Mari Lainaba Department Amazon Contractor na Lambi Sanjin Dabaki Badam Biyam the Fungto Hankane Karigumba Mifam Asida Mari Lainaba Department Official Amazon Contractor Sing Lakta Bathoklabade Akrukona Lorokba Fidep Kudungmak Makoi Masana Tekjak Puzagatabane Loina Nangasi Ahing Dongyai Dagi Johnson Kadori Bahena Kanba Kongjang Asida Thorakpa Afabatap Namaksu Mari Lainaba Department Amazon Contractor na Pugatabani Haina Surjit Namakata na Fundoke Tang tramapan ge hing nongyai degi koi lambi thingba yauna kan ba kongjang kya sangjalakpa ngasiga numit marini sujalaba phawbada government ki amasung mari lena ba department contractor gi side tagi positive oiba response amata laktabadagi ngasi nungthin pung ama hek taba matam dagi koi kongba sub station dagi piri ba electricity line punamak koi shutdown tawjaragani aduga irimbong water supply na piri ba Ising line kuding maksu ako'y shutdown to bigay kongjang masinong tin punga mayek taba matam dagi sangsin jaragani asi yung na ako'y na akan mo kongjang sangsala pawuda government amasung marili na ba department aduga contractor gi site gi wapam mama phaw thamnak tragadi ngasi ahing nongyai dagi school college aduga chathok chasin tawe sensan service punamak thingjallakanda ako'y na komthok kadabasi ana ayek asi anaga marili na ba aduga electronic and print media natana atai makhalla matagi rigumba hirama mataga marile na ba gari sathok sasin tawba lambi jida pumthing tinglagane Tha asigi kunmapan fawgi madungda housing boss and secretary oiba miyoi asi lauthoklaga anauba teaching profession ki background leiba qualified oiba miyoi ama boss and secretary oina hapiu natrabadi masida thorakpa afafatagi tekchak pumnamak education minister na pugadabani haina joint students coordinating committee JSCC na Jackson Watambagli Hiram asiga mari laidana ngase kwa kaitel da leiba MSF ki office ta pangtokki ba pawgi mifam amada JSCC spokesperson so oiba so ki president Ninthaujam Dhana Kumar na hai Education Administration ase mapangal kankat handuna kunai amagi yanglen saru oiba education sector ase chawkat hanaba honabagi mahut aigi haiba apikpa wakhalna mang tharaga tongan ba loisang singi official kaya thamjillakpa asina education sector ase sotha hannabagi machak ama oiduna lakle exam conduct tawgadaba amade academic activity kaya ga mari lainari ba bosem kosem gumba loisang sing aside mapung fana kathokpa amaga loinana thabak tawba ngamgadaba experience leiba amade teaching profession dagi lakpa qualified oiba oja singna oifam thokpani
ꯑꯁꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯔꯁꯤꯡ ꯊꯝꯕꯤꯒꯅꯨ ꯍꯥꯏꯗꯨꯅ JSCCꯅ ꯃꯃꯥꯡꯗ ꯈꯪꯍꯟꯈꯤꯕ ꯂꯩꯈ꯭ꯔꯕꯁꯨ ꯍꯟꯗꯛ ꯕꯣꯁꯦꯝꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯏꯖꯨꯀꯦꯁꯟ ꯑꯦꯁꯇ ꯑꯦꯗꯤꯁꯅꯦꯜ ꯗꯤꯔꯦꯛꯇꯔ ꯑꯣꯏꯕ ꯇꯤ ꯒꯤꯆꯟꯗ꯭ꯔ ꯁꯔꯃ ꯈꯜꯂꯛꯈꯤꯕ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯔꯤꯕꯗꯤ ꯒꯤꯆꯟꯗ꯭ꯔ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯀꯨꯝꯖꯥ ꯏꯪ 2007ꯇ ꯁꯦꯟꯖꯥ ꯊꯨꯝꯖꯥꯒꯤ ꯀꯦꯁ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯃꯦꯗꯤꯌꯥꯗ ꯁꯕꯛ ꯐꯥꯈ꯭ꯔꯕ ꯌꯥꯝꯅ ꯀꯔꯞꯇꯦꯗ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯕꯣꯁꯦꯝꯒꯨꯝꯕ ꯁꯦꯡꯂꯕ ꯂꯣꯏꯁꯪ ꯑꯃꯗ ꯊꯥꯖꯤꯜꯂꯛꯄ ꯑꯁꯤꯅ ꯕꯣꯁꯦꯝ ꯂꯩꯈꯥ ꯇꯥꯔꯛꯄꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯑꯃꯔꯣꯝꯗ ꯕꯣꯁꯦꯝꯒꯨꯝꯕ ꯑꯦꯛꯖꯥꯝ ꯀꯟꯗꯛꯇꯤꯡ ꯕꯣꯗꯤ ꯅꯠꯇ꯭ꯔꯒ ꯑꯣꯊꯣꯔꯤꯇꯤ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯗꯤ ꯋꯥꯟ ꯃꯦꯟ ꯋꯥꯟ ꯄꯣꯁ ꯑꯣꯏꯍꯟꯕꯤꯗꯨꯅ ꯑꯇꯣꯞꯄ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯠꯇꯒ ꯁꯤꯌꯔ ꯄꯣꯁ ꯑꯣꯏꯍꯟꯐꯝ ꯊꯣꯛꯇꯦ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯆꯥꯌꯣꯟꯅꯕꯗ ꯏꯖꯨꯀꯦꯁꯟ ꯑꯦꯁꯇ ꯑꯦꯗꯤꯁꯅꯦꯜ ꯗꯤꯔꯦꯛꯇꯔꯒꯤ ꯐꯝ ꯄꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯕꯣꯁꯦꯝꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯍꯥꯞꯆꯤꯜꯂꯛꯄ ꯑꯁꯤ ꯌꯥꯝꯅ ꯆꯨꯝꯗꯕ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯅ JSCCꯅ ꯂꯧꯏ हिरम असिगा मरी लेना JSCC ना मणिपुरी चीफ मिनिस्टर एजुकेशन मिनिस्टर अमदे एजुकेशन एस के कमिश्नर दा हौखिब मे जरेता अई बेचरल पिसिन के बसु लेखरबने अदुबु हिरम असिगा मरी लेना एजुकेशन मिनिस्टर उननब होनबदा ngasi फाव अपॉइंटमेंट पीदना लेथोक लेसिन तौदुना लेदे असिगुंबा थवों असि JSCC ना अकरमोना कंडेम तौवी अथुबा मतमदा बोसेम के सेक्रेटरी ओरिबा मिसक असि लौथोक्तुना अनौबा टीचिंग प्रोफेशन दगी लाकपा क्वालिफाइड ओइबा मिसक अबा बोसेम के सेक्रेटरी ना हापियो हाइना महागना मरी लेनबा संगे पुनिंग चिंगसिनखे हाइरिब एजुकेशन एस डिपार्टमेंट असिदगी एडिशनल डायरेक्टर प्लानिंग ओइबा नु पाइ हाइरिब थब पोस्ट असि पाइबा ओजा अमा मिओय अमना बोसेम के सेक्रेटरी से हापसलाई है मसिदैस्ता ओइना यामना ngakliबदी कम हाइरिब मिओय असि बोसेम के सेक्रेटरी ओइबा खतनतना मसागे हानगी लेरम लेबा एजुकेशन एस दा एडिशनल डायरेक्टर प्लानिंग सिसो दम पाइगने हाइबदी अखोइना मतम छानदगी हाइजरगा लाक्सरी से मतिक चाब ओजामन ओहन बि हाइसे अतगी नते मफम सिदी अखोइगी यामना मरु ओइबा अखोइगी मैरुसिंग की दमक यामना मराइबो लेपदरिगो मरु ओइबा यामना मफम अमा डिपार्टमेंट अमा ओइबनिना मफम सिदा कन्फाइन तौरगा अखोइगी हाइरिब थबक खुदिमक्सी मफमदा लेंगदना लेरकांदा थबक तौबो ngमगदबा मिओइमा ओजा अमा मदुसु अखोइगी मैरुसिंग तुना तिन्नदुना लागलबा अखोइ मैरुसिंग पुनिंग खंगबा मैरुसिंग इहुन खंगबा ओजा अमा ओहन बि हाइबनि हौजिक लमदम मसिदा थोकलिबा इरांग असिना मरम ओइरगा लौ पानबा ngमखिद्रबा लौफम सिंगे पीफम थोपा कंपेंसेशन की सेंफम सिंग अथुबा मतमदा पिरगनी हाइना चीफ मिनिस्टर नंथोमम पिरना थाजबा पिरकले हाइना कोकोमी फार्मर्स विंग की कन्वेनर कोंथौजम थोइबना फुंडुरकली हिरम असिगा मरी लेना ngasi लफल पात लेबा कोकोमी ऑफिसटा कोकोमी फार्मर्स विंग की मरु ओइबा थोमी कयाना सरुप यादुना पांगथोपा पाउगी मिफम अमदा कोकोमी फार्मर्स विंग की कन्वेनर कोंथौजम थोइबना हाइ इरांग असिना मरम ओइरगा लौ पानबा ngमखिद्रबा लौफम सिंगे पिथोक्तना लेलिबा कंपेंसेशन की वाफम यावना लमदम असिगी लौमी सिंगना थेंगनरिबा अवाबा सिंगे मतांगदा ngasi कोकोमी फार्मर्स विंग की टीम अमदा ngasi चीफ मिनिस्टर को उनखे उनबा अदुदा फार्मर्स विंग की माइकेदिगे इरांग असिना मरम ओइरगा हौजिक लौ पानबा ngमदन लेलिबा मफम सिंग लौ पानबा ngमनबा सेक्युरिटी की जक्सिन थरंग लौखत हनबा ममांगी लौ पानबा ngमहौदबा लौमी सिंगे पिथोक्तना लेलिबा कंपेंसेशन फंगनबा यूरिया हार कांगलोन चुमना लेंगांगना लेपा ममलदा लौमी सिंगदा फंगनबा लौमी सिंगदा मतम चाना फौदी फंगबा ngमजिबा असे फंगनबा अमदे एग्रीकल्चर दा अखन्नबा मिरेंग चंगदुना पोथोक मरांग कायना पुथोकनबगी मतांगदा चीफ मिनिस्टर दा तक्सिनखे मदुदा चीफ मिनिस्टर नौथोमम बिरेना लौ पानबा ngमदबा लौफम सिंग लौ पानबा यानबा मरी लेनबा डीसी अमदि डिपार्टमेंट सिंगना खंगनख्रे ममांग चहिगी लौ पानबा ngमहौबा सिंगी वालहौबा मापीगनी लौ पानबा ngमहौदबा सिंगी वालहौबा कंपेंसेशन की सेंफम अदुसु अथुबदा कैबिनेट मिफमदा पुथोक्तुना पीनबो होनरगनी हाइना थाजबा पिरकपगा लोइदना ममांग चहिगी लौ पानबा ngमखिदबा कंपेंसेशन की थागतबा वालहौबा सिंग नौना मरी लेनना री सर्वे तौदुना थागतनबो होनरगनी हाइनासु थाजबा पिरखे ngasi चीफ मिनिस्टर थमकिबा वाफम सिंग असे कोकोमी फार्मर्स विंगना ममांग थक्ता एग्रीकल्चर डिपार्टमेंट दा हन्ना तकनदुना लाख्रबा डिमांड सिंगने हाइरिबा वाफम सिंग असे मरी लेनबा कमिश्नर डायरेक्टर ना अमुका हन्ना अरोइबा ओइना थबकतो अंथोपिरकनी हाइबगी थाजबा थमले लमदम असेगी लौमी सिंगना थेंगनरिबा अवाबा सिंगदा कोकोमी फार्मर्स विंगना मतम पुमनमक्ता हुनखिगनी हाइना मांगना मखा ताखे हौजिक लेरिबा एग्रीकल्चर की सेक्टर असिदा कोई हेना मिंग चंगकांदा पंदमसिगी लौमी सिमिसिंगी अवाबसी कोकनबा अमति चिंजा की ओइबा पोथोक मरांग काइन पुथोकनबगीदमक्ता होनमिनेसे हाइबगी वाफम तु निंगसी ओरेमन चीफ मिनिस्टर का कोई फमिन वाई साजबसी ओरेमन चीफ मिनिस्टर की माइकेदगिसु
ꯊꯝꯖꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯤ ꯃꯃꯨꯠ ꯇꯥꯅ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯂꯧ ꯄꯥꯟꯕ ꯉꯝꯗ꯭ꯔꯤꯕ ꯃꯐꯝꯁꯤꯡꯁꯤꯁꯨ ꯗꯤꯁꯤꯗ ꯀꯣꯜ ꯇꯧꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯧ ꯄꯥꯟꯕ ꯉꯝꯗ꯭ꯔꯤꯕ ꯃꯐꯝꯁꯤꯡꯁꯤꯁꯨ ꯈꯪꯗꯣꯛꯑꯒ ꯂꯧ ꯄꯥꯟꯅꯕꯒꯤꯗꯃꯛꯇ ꯑꯀꯟꯕ ꯊꯕꯛ ꯆꯪꯁꯤꯜꯂꯨ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯃꯥꯡꯗ ꯄꯥꯎꯇꯥꯛ ꯄꯤꯈꯤ ꯑꯗꯨꯒ ꯀꯝꯄꯦꯟꯁꯦꯁꯟꯒꯤ ꯋꯥꯠꯍꯧꯔꯤꯕꯁꯤꯁꯨ ꯑꯊꯨꯕꯗ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯁꯦ ꯐꯝꯃꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯋꯥꯠꯍꯧꯔꯤꯕ ꯀꯝꯄꯦꯟꯁꯦꯁꯟꯒꯤ ꯁꯦꯟꯐꯝꯁꯨ ꯄꯤꯔꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨꯅꯤ ꯊꯝꯕꯤꯔꯤꯁꯤ State amagi economy chawkhatnaba hotnabda sportsna achouba mateng panglibani haina Manipur lengaki agriculture minister Thongam Bishwajina Hongurle wafam ase ngasidagi hauduna numit mangani chumna chathagadaba nifuga mathoi shuba the Yonex Sunrise Inter District amasung humfud nipan suba State Open Badminton Championship 2024 haudopagi thorunda mahakna phongdokibane Manipur Badminton Association MPN na sinduna DM University ki campus ta leba association asigi indoor stadium da pangtukpa thoram aduda MBA ki president su oiriba minister Bishwajina hai pangthokliba championship ase badminton gi oinadi Manipur da khwaidagi chawbane laibak thibadi asuk chawkraba championship asida MPA gi leiriba member amade championship asida saruk yagadaba player sing mapu fana saruk yadaba haibase phajaba watle Chatnabi ama oina championship natraga tournament hudokpa haibase maru oiba thodang loriba association amadi player sing mapu phana saruk yabagi chatnabi lei masigi ona taina bada ngasi pangthokliba thoram aside mapung phade haide lawi MBA na siliba championship ase magun leiba sanaroi singi mayon chunggadaba platform ama ohense hawalakliba sanaroi sing mamai chumduna nation amade international gi thakta yohonna bohonase masina state asege mingchat purakpada natana lamdam asege economy dasu achobo mateng oigatolibane maramdi sports haibasi hojikti achobo profession ama oirabane adunabu angang oiringaidage mapung faba sanore ama oinaba semgatnaribane masi khangna thabak tawrabadi soidana mai pakani loina na tinjang kaijang daba khunai ama samgatpada amade hawalakliba naha sing mayai kaba jinjaktagi lapna lehenbadasu sports ki achobo thodang yauribani haina minister Bishwajina makatana phongdokhe Thauram aduda Manipur lengaki Health and Family Welfare Minister Dr. Sapam Ranjan Fishery Minister Hikam Dingo Mayang Imphal East ki MLA K Robindro amade JN Manipur Dance Academy ki Director P Vilasu Saryakhe Sports haibasi akoni sorna aikoda pirakraba ilum tungda yauraba aikogi lairiba amata ngairaba god gifted talent namani masi punamakse akone preserve tawba aduga sustainably chawkhalalaga masi bo aikona phajana improvement lehelakanda aikoina aikogi lairiba haibadi piramba resource amase aikoina phajana tap tawraga mapung phana aikogi sustainably development lehen baibase aikogi thodang oibra si chumbra haina khanjai aduna ko yam nungai akoi maximum veteran jing participation helingai haul tungda lakada bangang jing he mo encourage toba he player machine kuthoga aikogi economy da su burden wise farkadoi aduga unemployment da burden wise farkadoi maram di sports haibase hujikti professional oire sports ki lam dagi ngasi badminton sanabadagi angang kayana AG ki thabak changkiba toan railway da laikiba adu Indian Airlines da laikiba toan company na job torkan da laikiba se masi aku state da burden handara ini Khetrigao Assembly Constituency ase tongan ba midyang amata yeng ba man ba moong na chatharakliba thawong ase Manipur ge map tage Assembly Constituency ase lawthokna ba honaribra haina AC asigi MLA Segnur Hasan na lengak ta hanglakle Assembly Constituency asida tha nipan cheng yendaba asiga mari leinana amade agent gi lairiba wathok asigi waroshin am purakpiyo haiduna MLA Segnur Hasan ke top khongnang makhongda leiba masagi mayumdage Porompat leiba Imphal East District ke DC complex tamna chatkiba rally amaga mari leinana wafam asi mahakna phongdokibane khongchat aduga mari leinana MLA Nurul Hasan na makatana hai AC asida lengak pairiba BJP ga chatminariba NPP gi MLA amal leiri haibase khangna MLA leitabagi maong amada ngasi fawba miyamgi right matuna lakle AC asida thani pan gi chen yendana leirakhiba ase yenthokpiyo haina mari leinaba khuding makta kayarak haijakhrabasu chana ba thabak amata paikhattana leiraga hojikna anoba agent hablaga tha ani gi chen yengani hairiba ase karino Amaromda Manipura amukta thokhijaba maongda AC asida mamangi tamda MLA oiramba bioi asigi matamda thakun taruke cheng miyam de thokide miyam da cheng fanghan khidaba aduda chena khiba cheng gi agent ayamba ngarangi agent khanbada amu halakle masida sunnatana panchayat ki administrative committee sembada so drug yonbaga mari lainana fabadagi lot khiba mioi hapsilakpada natana police ki gari thugai bagi FIR panduna leiriba bi da chairman oina hapsilakle
Laibak irang thoktuna awaba mayoknabagi mathakta ising ichauna amuka hena awaba piduna leiringai chirakta hena awaba pinaba honnabagi thabak tawbikano pumnamak ase mari lainaba singna yangsinbiyo amade miyamgi awaba ase kokhan biduna miyamgi watliba jenggi chakthung miyamgi ajoba khongjang lakchingaida pibiyo haina mahangna makha takhi napsa ase constitutional right ne constitutional act ne sarkar gi certain period of time the run to badum laba scheme welfare beneficiary scheme natia high river napsa sigi makha da hujik se pm akoi ge pradhan mantri garib kalyan awas yojana ge makha da ani se collaborate toraga cheng se free da 2029 for boirangani if subject to correction adu for sarkar na bharat sarkar na free da pirani yelane ne yen libana ba hujik तब मधुद फौब अखोई स्कैम ख्वाइदगी चौब स्कैंडल लेबा अदुम लब डिपार्टमेंट अमु ओइरब्रा हाइबगी सिंगनदब ngamde मरमदि चेंग से येनथोक्तरी से था निपान येनथोरक्तब हाइबसे एजेंट खंदबगिनि हाइरमबना उजिकति एजेंट खल्लबनिना था निपान की चेंग से येनथोकम थोक्तबरा अइना हंगिबा प्रजा मखैना हंगिबा वहंग से लालेना लौगदोरिब्रा Irang asina wanari ngai choirakta ichau thoktuna hena awaban nangliba Khedrigao SG miyamgi awabu ubiduna lenga asigi chief minister amadi CFNPD minister na cheng pibiraktuna miyamgi awaba khara makai kokhan biba asi harawa fawi haina AC asigi hanigi MLA nahakbam Indrojina fongdorakle hiram asiga mari leidana thambal khong sawan leikaida leiba mahaki mayumda pangthokpa pawki mifamda and Indrojina hai Manipuri ayamba mafamda tha ani ahumgi cheng fangdabagi wathok adumak leirabaso Khedrigao AC dadi tha nipan sujin khibana AC asigi miyamda ka hena awaba ma oiduna lakhe masi maksu hana tha ani ahumgi cheng wadi haiduna lairingai cherakta AC asigi MLA amade cheng agent singa punduna district asigi DSO director amade mari lainaba singi marakta nungai nadaba khara leikhiba matam adudagi hauraga hena panthaduna lakhibane makha tarakpada agent singi matam amuk loirakpadagi ngarang anauba agent singi list thoktuna ngasidagi cheng yenba hokhibane watliba tha nipan gi cheng ase AC asigi mipum khudik makta fanghangani haibage thajaba pirakpaga loinana ngasi tha ani gi cheng hani yan thokliba ase lenga pairiba chief minister nongthoma biren amade CFNPD minister L Susindrobu thagatne makha chana walhauliba tha taruk ki cheng asisu soidana piraklagani hairiba asida agent singna AC asigi miyamda jithan nanthaba yaudana yanthokpiu haina mahana makha takhe Khedrigao kendigi singasi tha phangi phangdi haibi matangda MLA ga kariguma khara lenakhiba male adigi singsi kari manamgi phangdribano haibi matangda Palace DSO amadi director mayamna chingji verification to work ne kaita adida haiba chingji puthokan da hana yen tho matungda lemuriba chingji yen thoke na akhon tajo phang adu chingji yelakadra yelakada yelaktabdagi agent khandadi agent chingji ju problem leba male aduna agent ji khanbiraga ngarangji hani pangi cheng pibigani haibigi honorable chief minister na takpire amadi honorable cabinet PD minister ju khoi haibirei aduna ai prajada hujik agent khabira matungda cheng phangan bse masigi dum takat phongtok cheri amadi akhoi ju mamangda election date ki adubu chinggi awabasi matamdu thoine legite adubu handati chenggi awabaji atugi matik lei aduna yaragadi aina juana hagiba mayamna ju habigiba chengdadi akhoi ranti sarabai thabaksi wakalon thaduksi MLA na matam chana cheng yohon biduna khani panji phangal birogi matungda lakatabu cheng chingju jaga jaga da yohon biduna agi prajada phangan biu naina appeal tokjari Amaromda Khedrigao AC gi tha nipan cheng yendana lerakhiba adu ngarang anauba agent singi list lauthokhibaga luidena ngasi dagi AC asigi mafam singda cheng yenba hokre panduna leiramba tha nipan gi cheng miyamda fanghanaba pandamda ahanba oina tha ani gi cheng ngasi dagi hauna yenthokhiba aduga mari leidena Khedrigao makha lekai dagi fair price of agent Najakat yumkhaibamna hai mahak ase AC asida cheng yenba yauzage haiduna che thajin khibada yabi daktuna cheng yenba ase hobane Khedrigao AC gi polling number 4/32 amade 4/33 gi oina mahakna cheng yeliba ase November amadi December thagi chengni masida hairiba polling ani ase gi oina awatpa leirabasu lengana awatpa khudingmak pigani haibage thajabasu pirei haina phunukhe Amaromda tha nipan gi cheng watuna leiraga tha ani gi cheng yeli hairiba ase gi matangda Paugi sing na hangbang wahangi paupun piraduna mahang na makhatana hai
Hauzik yenba horiba cheng asi tha ani gini aduga wathoriba tha taruk ki cheng asi su tapna piraktuna awatpa sing sudriba fawu pigani haibagi thajaba pira I haina mahana makha takhi aina cheng yenjarisina 4/33 ne 4/32 ne yenjaba aduga aina chengi agent hoinaba thajalubu matamda sarkar na ibu khanbira aga mayamgi cheng ye nangai gi pithorak pasi aina yen thokjare ngasi ado kai akhoigi hariba 4/32 sida 33 ga sida amta award pa lehendana sarkar gi magai dagi cheng kona da bang khoi piraga yen thokhan ga nena November ne December thagi ne yen jabni thani gi atopa ward ki su loina mak mafam khuding gi yeli Khetrigaw gi wal horiba thasina handak ki si yen bulorga mathang tha ani sumain torga ward achievement khatkane haina thamjare sar cheng miem da keji mari yen ja e wai gina keji kunmanga thamgi ado mi thani gi pulagana keji yankhai sumaina yen ja Khetrigaw Assembly Constituency ge manung chana leiba Khetrigaw yumkhaiba makha lekai ge lambi sembi de hype ke wahongda AC asige MLA lekai asida changbada athingba thamle haire yumkhaiba Athletics Development Association yadagi General Secretary Suggest Alamna phongdoragle yada amadi lekai asige miyoi singna paumi singa unaba abada wafam asi phongdokladuna mahna makha na hai Khetrigaw AC ge manung de leiba Khetrigaw yumkhaiba makha lekai ge lambi ase jahi chama hena chanaduna laglaba lambi de hairiba lambi asi matam sangna sembidana adumang lagle lambi asi sembiu haina hauziki MLA asida hanjin haijarabusu thawoidana lerakle masida chattabadi yadabana lekai miyam amadi yadana sel khainaraga semba haunabane adu fawba MLA gi maikaidagi wafam amata phongdoktaba maramna ngasidagi MLA Sheikh Nurul Hasan lekai asigi miyam amadi yadana boycott tawde haina mangna makha takhe akoi hauzik se karamna tawraga akoi gi lambi sembi ne kanada hairaga karam maina tawraga sembe haibase koisu kangaunare aduga akoi gi akoi na tabada I samak bot kudi yaude chende adu aragaso tabada de akoi kendra sigi yang pasung ke dong gamda akoi gi polling si 4/32 sina kwaidagi masing yamba hojikari ba MLA sigi mi masing pangba habidu oi hai adu oi rabase bauda akoi da kari mo boso hangamde hairamde masi akoi pende adu maga sina hangak hairakra barina akoi na tha thori ba bot se soirabra habidu makhalle adu MLA sisu akoi gi lekai si akoi gi Khetrigaw kendra da chingdrabra haibadu aduma akoi khalle pakat haibadu aduduna nungai taba pendaba mai andu puthuraga akoi na boycott asimak MLA si sangba yaroi akoi sida kari gumam tawi yaroi haibagi botu da boycott tawja bane ngasi Marathana Brahmalumanase MU gi makha the Bachelor of Fine Arts BFA course hangliba IRE wangsingda mari suba batch ki tamnana naba admission form thaba haujari hariba course asi any stream da yamdrabada class 12 loiduna sakanglaba institute amadagi pass torpo oigidabani kanaguma masagi apama leijaba graduate natraga master na fawbada tambada kanaraba course asi oja oibada changba BEd asi yaudana Fine Arts ki oja oiba yaraba sahi mari gi course ni pambiba kanaguma singna ngasinga malapiduna ming chanbiba yaragani akupa Marol Gidamak Office Awarda College ta lakpiraga thangbiba yagani mafamna Institute of Rural Education IRE Wangjing Department of Fine Arts Wangjing Thobal District Manipur Imphal West District ki Dingthemcha Karongda leiba Holistic Vista Substance Use Disorders Treatment Center na drug amasung alcohol gi problem leirabasing matam gachunaba mongda sel yamna changdana layengli Social Welfare Department ki license makhada chalairiba treatment center asina piriba tongan ba servicing di detoxification, yoga and meditation, psychoeducation, art therapy, group therapy, cognitive behavioral therapy, case management, relapse prevention program, relationship building worksheet, family and friends therapy, individual therapy, addiction co-occurring therapy, aftercare, extended care, recovery convergence meeting asina singbane Malaysia ge Malacca da leiba Asia Metropolitan University dagi addiction laina gi matangda master's degree paibada natana ICCE Colombo plan dagi international certified oiraba Dr. Sapam Lalit na lingkhatpa treatment center asida miyoi lising ani gi mathakta layengkrei masigi manung miyoi lising ama hena mahausa gi punsida halakpa ngamkrei
Treatment Center asida leiriba staff pumnamak national amasung international gi thakta training phanglaba ngaktani hapta khudingi medical officer na treatment lawriba khudingmak routine check up tawduna yamna cheksin layeng chathai amaromda treatment center asida leiriba miyoi khudingmak ki right mapung phana ikai khumnaraga layeng chathaba asina maram oiraga staff amasung patient ani gi marakta afaba mari thamba ngami masida natana family education program pangthoktuna addiction laina karamna thengnagani haibagi gyan losing singsu imung manung da chap chana piri kanagumba drug natraga alcohol gi problem leiba yarobadi treatment center asigi phone number 9774857077 natraga 8798621531 natraga 9612323551 da ngasimak tanabiu Break matungda mayam utaram okchare makha taba pausing pisare ngasi kumja english ngani shubna mapan gi ngasi gi tumita khwarapan kaithel da thokiba thodok amada lekhidraba rabina amadi sanjit gi taraga manga suba ningsing thoram ngasi tongan tongan ba mafam anita pangthokre khurai kongpal amadi lamsang bazar da apun ballup amadi imung manung gi miyoi singna sillaga pangthokiba thoram aduda lekhidraba adige photo da leishu katuna awa phungdokhe thoram aduga mari leidena apun ballup ge coordinator fulindro konsamna hai kumja english ngani shubna mapan gi ngasi gi numita khwaraban kaithel da thokiba fake encounter gi drama adu chahi ahum adu makke august tang nipan da national gi weekly journal ama oriba jehalka da thodok adu gi photo single loinana phongrakhe jehalka da phonglakhiba aduna mihat asigi achumba viral soidana fanglagani haina longlakhe masida sunatana thodok adu bu hak thengnakiba manipur police ki personnel heroism na su sanjit ase mahaki service pistol na kaplaga hatkibani haiba phongdopa lekhrabani pumnamak sing asigi ona tainabada jehalka da yaurakhiba thodok adugi photo adu semjin sajinba tawraba maramna original nate Indian Evidence Act ki matung inai yade amade ate evidence kaya watli haiduna session court na lauthopa lekhe adubu laikhidraba sanjit ki apopina case ase CBI da thigit hanaba higher court ta wagalakhe haina fulindro konsamna makat takhe Mijay Council Moregi Miyoi Tarana Saba Tim Amaga Manipur gi Chief Minister Nong Thomam Biren ka ngarang unakre unaba aduda Mijay Council Moregi Maikay dagi Chief Minister da relief camp da leiriba sing ase karamba matamda mayumda halan bikani haina thamlambaga loinana relief camp da leiriba sing asina fangliba khudong chaba sing ase More dagi lanjilaktuna mari matagi mayumda leiriba miyoi lising amarom asidaso phanghan biyo haina taksilamki haide Chief Minister nasu athuba matamda masa masagi mayumda halannaba kana honari haina thajaba pirakpada natana poredagi lanjalaktuna mari matagi yumda leiriba miyoi singdasu relief camp ta piriba khudong chaba ase pinaba mari leinaba department ge makok thongba officer singda khapanki haide Nupa nupi ani mari leinabagi thodok amaga mari leinana Housing social media da viral oriba warsim chesam gi matang da pambaina luchingba UNLF ke People's Tribunal na thizin bada fanglakpa seng miyam na thamlakle lahlolup asege media coordinator sarai rongba thokchom na khudek piduna thadorok ba jol amana hai wathok ase pambaina luchingba UNLF ke People's Tribunal da wakat aman lakpadage People's Tribunal ge member ahumna sapa panel amana haukiba tangkun mathoidagi kunitoi fawba yamda kumni thizin ba hoke Miyamgi mathau taba matung ina wathok asigi matangda tribunal asina numit chupa thizin balep kidi amade ngamliba makhai thuna yangna wathok asigi haurafam amade achumba adu puthoktuna achumba wayal ama pina bahonakhe case asi thizin bada tribunal na fanglakhiba achumba wafam sing adude warsim chesham hairiba nupa asina nupi ase aronba yumban mari thamnaraba matungda mahakna nupi ase Miraiba lausin ningdabadagi wathok asigi haurafam oirakhe warsim chesam ga nupi asiga kumja english ngani shumna kun mathoidagi khangnaduna nungsinnarakhe makoi ani nungsinaraba matungda nupa nupi ani gi aronba mari leinaba haurakhe asigumba hakchinba nupa nupi gi aronba mari ase laiba khaknatana nupi asina warsim bu nungsijabadagi nupi asigi nakaldagi warsim gi apokpi imada makoi ani gi leinariba mari adu khangankhe nupi asina nupa asigi damak lepcharabaso warsim na nupi singi ikai khumnaba amade punsibu yamna line lawba maramna makhoi anigi marakta ningai sangdanaba thorakhe masidagi wafam ase social media yorakhe makha tara tribunal na thijinbada warsim gi haukiba matamda nupi khara nungsinaduna
mari thamnaringaidasu warsimgina nupising aduga aronba yumban mari thamki haiba khangba ngamkhe masa masa yanaragasu warsimna lamdam asige ningol oibisingi punsi amade ikai khumnababu karishu leitana khanduna hektamak aronba mari lainakhiba thawng asimukte khunai asige chana lonchatki wangbadade masi warsimna khunai asida langshinba achoba maral amane warsim chesabam atopambing chesam jahi kuntaret apokpa sirajuddin chesam hata golapachina khunai asida amade nupi singda langjakhiba maral adugidamak tribunal na mahaki mathakta makhagi cherak sing asipide cherak sing adude nupi asida nupa asida yum panduna leiba pamdre haiba mahaki firep matung ina tribunal na makoi ani lapthoknabagi ayaba pide amade nupi asiga karigumba hiram amatada hanagum mari leinaba thamdaba yaroi warsim gi lujadaba lamchat asigi damak mahak jahi ama lakliba tang kunmari dake mathang jahi gi July kunmari fawba gym gi trainer oibada athingba thamde athingba leiriba matam asida mahak tribunal na yengsingani amade masana asoiba adu samdokadabane wathok asigi makha tarakpada warsim anti social oiba thabak amata tawba yaroi karigumba anti social oiba thawdok amada hakthengna chenaba thoklabade warsim bu party na akanba jarak pigani loinana warsim na mahaki maral ase miyam sengdokadabane nupi asigi firep ki matung ina warsim te sabam tage mahak ki mang khiba nupi oibiki ikai khumnaba adu selga matik nakhide haibadi nupi asina warsim te sabam tage wathok asigi damak sel amata longde amade wathok asigi matang da tribunal na sijinbada gym center amasong atoba trainer amataga mari leinade haina charol asina makha tari ai meng warsim te sam ai meng phal dagi di aduga hojujina hatawa pati dali jare ai professional bodybuilder amni aduga aina Facebook post nupi misama gi mimbalaga thagalaba do ai asoibani ai jahi mari maga gi mamanda nupi kharda nataba mi yengi bogi nasi ULF is no sina ai go warapani isami ajai aduga matunga sigumba tudo ase tholabade ai ULF nupi share ta isami ajai aduga hoji social media da nupi tare haina viral chali base arambani asi ai mari mata lene jide aduga sida gym oja gym trainer amata ga sumai ni Kuki narco terrorist sing da fong da sawale haiba khanglaba Assam Rifles Manipuri gi athubada lokthokadabani haina poire ita maira paibi apun balov kwa kaithal gi general secretary leima popom nganbina fongduragle Manipur Press Club gi thangjing hall da pangthopa paw gi mifam amada wa fam asi fongdokladuna magna makha tana hai mamang chehigi me ahumdagi chatharakliba irang ase ngasi fawban luishinna ba honnabagi mami udre malim gi oina sakti leiba leibak singi manungda mari shubada leiriba India na pikraba Manipur da thokliba lan ase loishin gi hairabadi yamna luna thokloi adubo ngasi fawban luishindana leire India gi Union Home Minister na irang asigi mathangda ngaihak ki oiba wafam fongdoktuna warushin puraktana thamde marak asida Assam Rifles na kuki khulai paiba singi mateng pangle khanglabasu ngasi fawban lamdam asidagi lokthokana thamde Government of India gi thawong asidi yelhau maitei simu muthatnaba thawrang tawrabra haibagi jingnaba fawhalle athuba matamda Manipurdagi Assam Rifles loktokhigadabani haina mahana makha takhi पृथ्वी की शक्ति लेबदा मरी सुबदा लेबा इंडिया ना मणिपुर मनुंग दे इंडिया की मागी पार्ट मनुंग दे लेबा मणिपुर दा थोइबा इरान से दा मकोइने लेसन बंगम दा बसे होम मिनिस्टर अमित शाह ना अखोई की जंक्शन लेबा तौरिबा मणिपुर दा थेंगनरिबा इरान लान से अखोई की माइग्रेंट की लान हैबिगी वफम मसु फोंदो खरे अदुगा चीफ मिनिस्टर ना मसामोनसु अखोई की मपालमदगी संगसलकपा अखोई मिटोक म्याजा सिंगी प्रॉब्लम हाइबम जु थोकरे हारिबा सिगी मखोई मसा मसाना दायित्व लेना फोंदोखिबा वाफम से सि नाथाइरेगा हजि फावबा चाही अमगा था अहुम हेला फावबसिदा हजि फावदा लैताबम खंगदन लोइसमम खंगदन थंबगी मरमदा करिगिनो Manipur University of Culture, R.K. Sanatomi Devi College of Education, Surendra Razawat, Surin Thailand Amde, Social Welfare Department Puna Kusamnana Sinduna, Tha Asigi Kunmathoidagi Jatharakiba, International Conference on Art Education and Child Rights, Masiloshin Cray.
North Ewasida Laiba RK Sanatomi College of Education da Numit Humni Chupna Chatharakpa International Conference Mission Bagi Thoram Aduda Surindra Razawat University Council Amasung Shondo State University Council Thailand Chairman Dr. Tanom Interkumnat Manipur University of Culture Vice Chancellor Professor Gunindro Paunam Social Welfare Department Director Ngangum Uttam Amadi Organizing Committee Chairman Dr. Case Azitna Athoiba Mithulen Oina Sarukya Mahairoi Cham Kakyangkhaina Saruk Yaduna Pangtokhiba Thoram Aduda Social Welfare Department Director Ngangum Utamna Hai Art, Education and Child Rights Highway Hiram the Pangtholiba Conference Ase Yamna Maru Oiba Conference Amane Education Ase Mahairoi Singe Foundation ne Amade Education Asina Child Right Ke Yumbisu Oide Kadigumba Angang Amana Wahaina Fongtokpang Ngamdrabaso Mahakna Fongdok Nikliba Adu Lai Oine Yethoklaga Fongtokpang Ngame Amaromda Art Education Asina Mahairoi Aduda Creative Thinking Independent Amade Innovative Thinking Ke Chang Hengalali Haina Mahana Fongdoke Amaromda Organizing Committee Chairman Dr. Case Ajitna Hai Conference Asigi Maru Oiba Pandamdi Tongan ba art form sing Asina Matau Karamna Angang Sing Nairik Takpi Tambi Bade Hena Kumang Chausinaba Honagani Amade Makoida emotion develop Tauhan Naba Haina Mahana Makatake We houses Mipung Kudimangna human rights, child rights, and the Haina Nina Ganganga and child rights Kidiamna Lurisi, Angang Masana, Magi rights, Mapung Pana Kanjadaba, the Magi right violation Tokanda Angang Masana Kanjadaba. Adubu Masida Mangonda Magi right violation Laiba, Mangonda abuse like Bumbasi, Pongdokpa Haitaba, the Canada complaint of Duno Kandaba, Subume Amre Sida. Art ki kuthangda masi phongdo anba yabagi potang lai aduna art education gi mateng na angang da koina indirectly magi masagi rights su khanganba aduga mangon da pukning da phawri ba posi phongdo halapagi tangra ama phongrani na ba fulon da koina masigi program je koi support tawjabani Manipur Lengana Kumja English Initial Taragatare Tage, Iramdam Kanglai Pakin Lemai Tage, Drug Maru Fona Mutat Nabagi Pantam the Johnson Liba, War on Drugs that Lona Tinkraba Lalolo, KCP Taibangan Bagrufna, Fong Sabalakani Haide. Hiram Asega Mari Lainana, Lalolo Asega Information and Public Relations Officer, Kongang Taba Maitena Kudak Biduna Tador by Gerald Amana. Drug Lalon Bani Haiba Mio Yankai Marigi, Maming Lautok Laduna Hai. Manipur Lengana War on Drugs Hek Lautoki Bajahe, Kumja English Initial Taragatari Tagina, Masi Faw the Mio Lissing Aniga Chamanga Taraganipan, Drug Case Kamari Layana Fagat Pagi report like Cray Apade, Kumja English Initial Taragamapan that drugs song from mobile factory Manga Amaso, Tugai Kibagan Luina, Lam Ekar Lissing Taragamanga Matakta Taramba Poppy Pambi Sing, Yataki High report away. Poppy Pambi Yanthaki High Mamapam Ase Apunba Poppy Thai Mamafam de Saruk Home Topage, Saruk Ama Fauba Pade Haina Akang Aikayana Fondong Replay. Nakal Amaromda, Hosiki Oiba data report Amanaso, Iramdam Kanglai Park Asida Drug Rehabilitation Center Samaga Subna Manganai. Rehabilitation Center Sing Asida, Mapung Oina Jay Taraga Mari Taraga Manga Dagi Horaga, Jahi Kunmatoi Kunitoi Faugi Manung the Laiban Hasing Ayamba Lay High report away. Ngasi Manipur Lengakna, Jing Amaditam Aniki Marakta, Kenaba Laitana Bahonariba, campaign to bridge the gap between the hills and the valley. Asi Maru Oina Drug Lalonba Amadi, Poppy Tariba Kangu Sing Asida, Mai Pakandabani, Haiba Asisu, Noma Mayak Singly. Masi Achobaram Ama Haidakade, Drug Lalonba Sing Iramdam Asigi Inkalak Liban Naha Sing, Drug Ipakta Tauhanduna, Wakal Kanta Nabagi, Pangal Pumba Mahanduna. Lethargic and euphoric feel Tauhalaga Tamba Asinani Haibu Wafam Ase, Kakningai Letrabo Wafam Amade. Madam Aduna housing drug lalon libasing Ase criminal oina look Asina Lobagan Loinana, Makogi Matakta Akan Mamiding Jamba Hode. Kanglay Kunai Asegi Tungi Mirogi Yanglaga drug season libasing Asegi issue Ase, public health issue oina Lobagan Loinana, drug lalon basing Marufona Mutat Nabagi Pandam that Lahalop Asina, Maming Matai Yauna Lautolaba drug lalon Badi Haiba. Bio Yankai Mari Magnumit Tarage Manungda, look Asida Changjaraknaba operation on eradication of public enemy, KCB Taibangan Bagrufna Kangalale. Hariba Mioshing Ase Karigumba Lufta Changjaraktunat, Lupka, Bab Tatukmina Bagi Tanza Adu Pibangam Dabatarabade, Makoising Ase Lebak Miyami Yaknabani Haina Lobagan Loidana, Makoising Asegi Matakta, Hena Kanbamidian Janglagani Haida, Gerald Asina Makat Tarakle.
Manipur Assam Rifles ke personnel sing lawthokhiba matamda state asi marat tapna pangani haiba Lamphel Supermarket Coordinating Committee ko convener Ningthauzam tha ibe mana phongdorli ngasi Lamphel Supermarket ta pangtokpa wakat mi from the wafam asi phongdok laduna mahangna hai aikhoi bungakpi senbigani haiduna lakliba Assam Rifles ke personnel singna kuki khulai paiba singe michangda ifong phongna mitmangda lepli Atop Palaybagtagi, Changlak Pakuki, Kulai Piber Singi, Michangda, Assam Rifles na ifong pong na lebi haibagi kudam amahayagade, Torbung Banglada Laybakuki, Kulai Piber Singi, Kem Manakta, Assam Rifles na, Makoigi Gari Kamjinduna Tamlaga, Maite Singi Matakta, no may Kapsilake. Housing Su Jiribam District Su Todo Kaya Tolibane, Atuba Matam State Asidage, Assam Rifles Lauto Kibana, Namdam Asi Maratam na Panbangam Manipur Miyam na Assam Rifles at Hazabasum Gamloy. SENJAM Mahum Oiriba Assam Rifles ki personnel sing athubada Manipur dagi lauthokpiro loina na kuki jo furup ki MLA taragi mathakta karigumba action amata lokat pangamdan leide masina michong mikhai naibagi thawong center na chathare haibado takle haina tha ibe manamaka jana phongdoke Assam Rifle Force asina aikhoida michang mikhai naina ihong phongna miyanggi mimangda minamaga makhoina nakal amatagi oiba miyeng amada michang changli kudam oina hairabada Assam Rifle na Torbung Banglada ki militant singi heke manakta Assam Rifle gi gari khamjelaga maitai aikhoida nomai kapsin bache aikhoi imit na uhowe masigi praman masi aikhoina matamamda press meet tawjagrabani ado mangasigi Bharat Sarkarna aikhoigi churiba mahum se Assam Rifle dani churiba mahum je Assam Rifle na loksin biko khamdok biko Bharat Sarkarna pubikro athuba matamda Assam Rifle se lokthok bidriba makhai aikhoi leibak ta lan loisinba ngamloi aikhoi lan pamde santi pami yamna thuna lan santi lehenge hairagadi Bharat leingakna Assam Rifle se athuba matamda lokthok biko NCC Group Headquarters ke Group Commander Brigadier SR Sarmana ngase Sainik School Imphal da chatuna school asida chathariba NCC gi thabak thoram sing yengsinkhre mahaki khongchat adugi saru amo oina Sainik School Imphal da chathariba NCC gi activities sing matang da school asige officiating principal Lieutenant Colonel Satish Kumar Singh na wangang ke School asida NCC gi C certificate ke examination mai pa na pangthok lambagi tamak Group Commander Brigadier SR Sarmana thagat bufungdoke Mahak na school asida paikhat liba chakot thawrang amade infrastructure semgat sagat liba kaya adusu yengsinke tungda school asige Bikram Batra auditorium da cadet singa Brigadier SR Sarmaga interact tawnabagi thawram amsu pangthoke thawram aduda nupi cadet kuntraga mapan yauna punna cadet jamri romna soryake Brigadier SR Sarmana thawram aduda Indian Armed Force singna National Security dan lauriba thaudang sing adugi matang da wakal losing oiba wari kaya so cadet sing da liki abadi school asige academic amasong administrative staff sing da achamba khudol tamduna makoina lauriba thaudang sing adubu ikai khamna butke Lakliba July 15 tagi 18 fauba mahailoisang singda sit-in appeal gate campaign chatharagani haina coordinating committee on disturbance free education John demand gate convener so oiriba Desamgi president Mayengbam Somorjit Maichaina phongdorle kwa kaithelda leiba Desamgi office da pangthokpa paugi mifam amada wafam asi phongdokladuna mahakna makhatana hai education sector bo disturbance free zone ohensi haiba pandamda tongan ba campaign kaya changsinduna lakle Masigi manung chana haukiba July 5 dagi mahailoisang singda awareness program kaya pangthupaga loinana poster leaflet holding amade sticker sing naptuna campaign chathare masigi makha chatharakpa oina lakliba July 15 dagi 18 lengaki school yauna government aided amade private school singda sit in appeal gi campaign pangthokpiyo campaign asi hauban numit tang 15 da Imphal West district Tang Kuntaruk tana Imphal East amasong Bisnupur district amade Tang Kuntare tana Thaubal amade Kaching district ta leiba mahailoisang singda pangtokpiyo campaign asida demand taruk yauba banner ama sizinakane mahairoi singna demand sing adu slogan lauduna yamna democratic oiba maungda campaign adu changsingani haina mahana phongdoke Education sector si any laibak sigi lamdam sigi pamdaba thodok natraga charangnaba situation amadasu disturbance pi daba zone ama ohendana koi education sector si yam afoba koi sector nama ohenana bohona si aduna maikai khuding maktagi hojik si sumna mateng pangbiu natraga da koi mateng pangasi haibadugi beyond ta puba thangba ngamoidaba mayam ama sengi natraga potim demand mayam ama torongpagi wafam yam leire masina maram morakanda sigi samana ba thong suguma puba thangba ngamdabagi mawong sida sum Sathata gadi tha kharagi matung dadi
ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯃꯍꯩ ꯇꯝꯃꯤꯕ ꯃꯍꯩꯁꯪ ꯃꯌꯥꯝ ꯑꯃ ꯁ꯭ꯀꯨꯜ ꯊꯣꯡ ꯂꯣꯜꯂꯒ ꯁ꯭ꯀꯨꯜ ꯇꯧꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯗꯨꯒ ꯃꯁꯤꯕꯨ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯆꯦꯟꯈꯤꯕ ꯐꯤꯕꯝ ꯂꯩ ꯃꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯥꯡꯖꯒꯗꯧꯔꯤꯁꯤ ꯃꯍꯩꯔꯣꯏꯁꯤꯇ ꯈꯛꯇ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤ ꯄꯨꯟꯅ ꯃꯥꯡꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯅ ꯈꯪꯃꯤꯟꯅꯕꯒ ꯂꯣꯏꯅꯅ ꯁꯤꯒꯨꯝꯕ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯏꯗꯨꯀꯦꯁꯟ ꯁꯦꯛꯇꯔꯗ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛꯁꯨ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯕ ꯑꯗꯨꯒ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯍꯦꯟꯅ ꯑꯆꯧꯕ ꯐꯤꯕꯝ ꯑꯃ ꯃꯥꯌꯣꯛꯅꯗꯅ ꯏꯗꯨꯀꯦꯁꯟ ꯁꯦꯛꯇꯔꯁꯤ ꯌꯥꯝꯅ ꯂꯩꯈꯥ ꯇꯥꯕ ꯑꯗꯨꯒ ꯐꯤꯕꯝ ꯆꯥꯗꯕ ꯑꯃ ꯆꯔꯥꯡꯅꯕ ꯐꯤꯕꯝ ꯑꯃ ꯑꯣꯏꯔꯛꯀꯗꯧꯕꯁꯤꯗꯒꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯀꯟꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯃꯁꯤ ꯑꯣꯏꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯄꯨꯟꯅ ꯄꯨꯟꯅꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯗꯤꯁꯑꯦꯕꯜ ꯐ꯭ꯔꯤ ꯏꯗꯨꯀꯦꯁꯟ ꯖꯣꯟ ꯗꯤꯃꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯩ ꯊꯥ ꯑꯁꯤꯒꯤ 38ꯗꯒꯤ ꯐꯝꯕ ꯍꯧꯒꯗꯧꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯑꯁꯤꯗ ꯈꯨꯟ ꯉꯥꯛꯄ ꯊꯣꯛꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯇꯣꯉꯥꯟꯕ ꯂꯣ ꯀꯌꯥ ꯄꯥꯟꯁꯤꯟꯗꯨꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯕꯤꯌꯨ ꯍꯥꯏꯅ ꯃꯩꯇꯩ ꯂꯩꯃꯅ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯗꯨꯅ ꯇꯛꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯦ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯊꯥꯡꯖꯤꯡ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯩꯇꯩ ꯂꯩꯃꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯣꯡꯖꯝ ꯄ꯭ꯔꯦꯃꯤꯂꯥꯅ ꯍꯥꯏ Manipurda mamang chahigi May 3 ngasi fawba kuki militantsingna Maitei furupta atamnana landarakpa asida masang ngakthok chanaba tholakkiba khun ngakpasingbo atat akham leitana fajin punsinbata natana makhal makha kayagi lo pansinduna fajin punsinbagi thabak athubada lepkadabane Manipurda chathariba lan ase Maitei furupna hoba nate kuki militantsingna chatharakpa lan asida masang ngakthok chanaba khaktane masang ngakthok chanaba tholakliba miyoisingbo fajin punsinba haibase lamdam asida khundariba Maitei furuppo muthatnaba honarakpane loinana mapandagi kanglon kaina naronda changlakhiba kuki militantsingna Manipurda makhoi oiba tokhaib administration talakpa ase piba yaroi khun ngakpa singi mathakta tawningbata tawriba ase athuba matamda tokadabani haina su mahana phongdokhe Hamibe assembly sigi da kun ngakna lairiba icha isu singsigi maramda khana naina biu haina maitai laima khoina chikan hajari haibadi chahi asukuirabase machi khudingda kukina chak nong leptana nomge adum horai maitai dingak thok chapa khatani thuba matamda sarkarna miyeng jangbiraga lathola iba kuki narkoti singse tanthokdriba phawbadi Manipurda lairiba icha khulngai ba singsida sarkarna kaimta tawba yaroi ek amda banba yaroi phaba gunba yaroi koming tawba yaroi kariguma tawragadi mama khoina icha singsigi mang tharaga sigani Imung amagi miyoi mangai yauna punna miyoi taret lafu iromba charubadagi hospital da pukhatuna laikan nakre Pau asina high hospital da pukhatuna laikan nariba miyoi taret ase Hianglam police station a konba Hianglam waikhom laikai dagi ngaktane Makoina Hianglam wabagai lamkhai kaithel da yonba lafu amade Hawaii leidaga iromba charubadagi masa nungai rakitabane miyoi asina lafu iromba adu charuraba matung handokpa khonghamba amade masa sagalakpa horakibane miyoi sing ase khudakta Hianglam primary health center da pukhatuna laikan nakhe adum oinamak hauzik khudong thiningai oidre haide thaudok ase karina thohan khibado haibado food safety official singna test tawraba matungda khangba ngamlagani adubu doctor singna phongdorakpagi matung ina food poisoning ki case oigani haibagi jingnaba lei haide miyoi taret asina charuba iromba adugi sample Hianglam police station amade Kaching district food safety wing na nakhutkre masigi mathakta lafu amade Hawaii leiruba Hianglam hobagai lamkhai kaithel dagisu sample kaya nakhutba hokre haina pau asina makha tari Aroibada mariba pau amatha pizare Miyoi badi mahausa yaudana hingba ngamde mahausa di miyoi be yaudrabasu hingba ngami haibase aikoi puna khamjin minasi haina chief minister Dr. Birena phongdokre Dengue ki case marifu mathoi thengnade laina ase pak sana sandoraktana ba khonabada miyam punna saruk yaminaba mathau chai haina health minister Dr. Sapam Ranjana appeal tarukle Imphal Yairipok lambi samjindabagi matangda mari lainaba authority amasong contractor na wafam amata thamlaktaba maramna electricity amasong water supply thingbagi khongjang changsinba hokre haide
था असगी कुनमापन फाउम की मनुंगदा हाउसिंग बोर्ड के सेक्रेटरी ओइदिबा मियोय असि लौथोक्लगा अनौबा टीचिंग प्रोफेशन की बैकग्राउंड लेबा मियोय अमा हापियो हाइना जॉइंट स्टूडेंट्स कोऑर्डिनेशन कमिटी JSCC ना लेंगाक्ता तक्सिलकली अमदी इरांग असिना मरम ओइरगा लौ पानबा ngamkhidraba lawfamsingi pifam thokpa compensation ki senfam athuba matamda pirakani haina chief minister nauthomam pirena thajaba pirakle haide ngasi goi radi matang asida times of manipur na pizza ba nibidangi policy jare mideng tabir besungu amkhana khrum jare